ꯊꯔꯣꯏꯅ ꯉꯝꯃꯦ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯁꯨ ꯊꯔꯣꯏ ꯊꯣꯡꯕ ꯄꯨꯔꯒ ꯂꯥꯛꯑꯦ ꯊꯔꯣꯏꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯈꯨꯟꯕꯅꯦ ꯑꯗꯨꯒ ꯊꯣꯡꯕꯅꯦ ꯊꯣꯡꯕꯒꯤꯁꯨ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯇꯩ ꯀꯩꯝ ꯌꯥꯎꯗꯦ ꯊꯔꯣꯏ ꯊꯣꯡꯕꯗꯤ ꯈꯛꯇꯅꯦ ꯑꯗ ꯃꯍꯥꯎ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯑꯗꯨꯗꯤ ꯃꯍꯤꯗꯤ ꯍꯥꯎꯋꯦ ꯊꯔꯣꯏꯁꯦ ꯑꯩꯅ ꯈꯔ ꯌꯥꯝ ꯉꯧꯊꯠꯂꯨꯔꯦꯅ ꯆꯨꯞꯄ ꯌꯥꯗ꯭ꯔꯦ 그만 좀 쉬자. 라붕 타로이네. ꯆꯨꯞꯄ ꯌꯥꯗ꯭ꯔꯦ ꯉꯧꯃꯟꯈ꯭ꯔꯦ ꯑꯩꯅ ꯑꯗꯨ ꯐꯔꯦꯕꯨ ꯑꯩꯗꯤ ꯌꯨꯇꯨꯕꯇꯣ ꯇꯧꯔꯤꯅꯤ ꯑꯃꯨꯛ ꯆꯨꯞꯄ ꯌꯥꯗꯦ ꯃꯥ ꯁꯤꯅ ꯑꯃ ꯑꯩ ꯅꯠꯇꯦ ꯀꯣꯏꯅ ꯑꯗꯨꯝ ꯅꯄꯥ ꯁꯥꯎꯔ ꯉꯧꯕ ꯍꯦꯟꯃꯟꯕꯒꯤ ꯃꯅꯨꯡꯗ ꯅꯞꯁꯟꯕꯗꯣ ꯑꯃꯅ ꯑꯗꯨꯗ ꯁꯤ ꯀꯥꯝꯗꯣꯔꯦ ꯆꯨꯞꯄ ꯌꯥꯗ꯭ꯔꯦ ꯊꯝꯃꯨ ꯌꯥꯗ꯭ꯔꯦ ꯑꯝꯇ ꯆꯨꯞꯄꯒ ꯄꯄꯥ ꯁꯥꯎꯔꯝꯅꯤꯀꯣ
ꯃꯣꯔꯣꯛꯁꯤꯁꯨ ꯇꯞ ꯇꯞ ꯁꯥꯒꯠꯂꯛꯑꯦ. ꯀꯥꯕ ꯈꯔ ꯌꯥꯎꯋꯦ. ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯆꯥꯔꯤ. ꯆꯥꯃꯤꯟꯅꯁꯦꯕꯨ ꯌꯥꯗꯦ. ꯃꯥ ꯋꯥꯔ ꯆꯨꯞꯄ ꯌꯥꯗꯦ ꯑꯣꯏꯕ. ꯊꯔꯣꯏ ꯆꯨꯞꯄꯗ ꯄꯨꯛ ꯇꯨꯝ ꯊꯟꯗꯣꯔꯦ. ꯊꯣꯛꯇꯕꯒꯤ. ꯑꯆꯧꯕꯅꯤꯅ ꯃꯅꯨꯡ ꯈꯔ ꯌꯥꯎꯋꯦ. ꯃꯥ ꯊꯥꯎ ꯍꯥꯞꯄꯤꯌꯣ. ꯀꯩꯅꯣ? ꯊꯥꯎ ꯍꯥꯞꯄꯤꯌꯣ. ꯑꯝꯇ ꯆꯥꯈꯣ. ꯆꯥꯛ ꯂꯣꯏꯗ꯭ꯔꯤ. ꯁꯤ ꯂꯣꯏ ꯂꯣꯏꯔꯦ. ꯆꯥꯛꯈꯩꯗꯤ ꯂꯣꯏꯔꯦ ꯆꯥꯕ. ꯑꯩ ꯊꯥꯎꯗꯤ ꯂꯣꯏ ꯂꯣꯏꯔꯦ. ꯃꯥꯁꯦ ꯊꯥꯎꯗ ꯂꯧꯒꯦ. ꯁꯣꯝꯗ ꯂꯧꯔꯣ. ꯊꯔꯣꯏꯅ ꯉꯝꯃꯦ. 사과다. 아이고 잘해. 엄마 시야. 맞죠 시야? thôi chụp đấy nó mới tàn đâu đi 나보다. 맛있어야 애들.
ꯃꯅꯥ ꯌꯥꯝ ꯄꯤꯛꯑꯦ ꯀꯧꯕꯒ ꯑꯝꯇ ꯇꯥꯗꯦ ꯏꯆꯥ ꯅꯨꯄꯥꯅ ꯑꯃꯨꯛ ꯂꯦꯡꯕꯅꯦ ꯌꯥꯎꯔꯝꯗꯕꯁꯨ ꯌꯥꯎꯋꯦ ꯕꯦꯔꯥꯅꯤꯍꯦ ꯃꯅꯥ ꯌꯥꯝ ꯀꯜꯂꯦ ꯃꯁꯤ ꯊꯤꯔꯒꯦ ꯀꯩꯅꯣ ꯃꯁꯤ ꯊꯤꯔꯒꯦ ꯀꯩꯅꯣꯅꯦ ꯂꯥꯁꯀꯤꯗꯤ ꯌꯥꯗꯔꯦ ꯋꯥꯔꯦ ꯀꯩꯅꯣ ꯇꯧꯔꯤꯕꯣ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯔꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯆꯨꯞꯄꯒ ꯂꯣꯏꯔꯦ ꯆꯨꯞꯄꯗ ꯑꯩꯅ ꯈꯔ ꯀꯨꯏꯅ ꯉꯧꯈꯤꯕꯗꯨꯗ ꯂꯣꯏ ꯄꯤꯛꯁꯜꯂꯒ ꯅꯞꯁꯜꯂ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯆꯨꯞꯄꯗ ꯊꯣꯛꯂꯛꯄꯁꯦ ꯌꯥꯝ ꯋꯥꯔꯦꯕ ꯑꯗꯨꯅ ꯌꯥꯝ ꯋꯥꯅ ꯆꯨꯞꯄꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯔꯒꯦ ꯃꯣꯛꯁꯨ ꯌꯥꯝ ꯁꯥꯔꯦ ꯑꯗꯨꯗꯤ ꯂꯣꯏꯔꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯅꯧꯕ ꯊꯦꯡꯅꯕꯤꯔꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯂꯣꯏꯔꯒꯦ ꯃꯌꯥꯝ ꯃꯣꯛ ꯁꯥꯕꯅ ꯉꯥꯎꯔꯦ